Manipur Top Trending News na tunga-tungan ba reliable source ng lokat saraga matamatang yoiba maruoiba ipaw su patok na kasunchari. Ngasi Megi tarik kun gataret Wednesday nimiki maruoiba ipaw sigi update atok sari yahan bata Kuki inpi Manipur na total shutdown gi khongjeng lep tan sa tharak pana Manipur lenga nga kani su to ngamre Imphal Dimapur lambi fajare ningthire panduna lerek pagari chatruka humfuga mari lenga nga pusilak tabdagi chamaga homdrani thoi samai leraga hankre jingdadi law and order higok thokli Kuki theory singna nongmai kapsilak pada matai mana amasung masanpa samnada hinghore Jahi billion 12.6 suraba Galaxy ama Livestream Ronaldo na discover tawraga Loktak protocluster haina mingthonkhre Imphal jiribam lambigi aphongba aronba check posting da lupa chawnga pidaba truck driver sing detain tawna thambire Imphal da railway yaoraklani masina state singi pochai puthok posin tawda khudong chargani Dr. Punit Kumar Goyal amadi railway asida hongtek mitang bakya amasu thunglargani paw sandok na pijari ahan pawda Kuki inpi Manipur na total shutdown gi khongjang leptan sa tharkpada Manipur lenga na kari su tawba ngamre Imphal Dimapur lambi fajare panduna lerek pagari chatruka humfumari lenga nga pusilaktabadagi chamaga homdra ni thoi samai ledas hankre hari ha sigi tarag humdoida Kangkokpi district ki new kaithel manbi PS na konba hotlen amasung kochim khul ani fauna duna chatliba intervillage road ki mafam amada Kuki terrorist khutpu amagi haongni singnaba ambusta hadok church leader yauna mecham ahum hakiba amasung atopa maribuna sokhan kiba thawdok thokra matung mathangi numit ha sigi taraga marida Kuki inpi Manipur na prime minister da pisin kiba memorandum yawba demand sing thabak othoktre haiduna numit asidagi hauraduna satarkiba total shutdown gi khongjanga Imphal Dimapur lambi national highway number 2 pumthing thinjilak labasu Manipur lengakna karis tawbu ngamre leipa asigi highway singda ayit apan pi yaroi haina Supreme Court of India na pikiba order sing leiribagi mathakta Manipur gi highway singda pre all the miyambu chatok jasin tahungadabani haina High Court of Manipur da PIL number 9 of 2024 22 of 2024 amasung 27 of 2025 file tawpadagi hojiksu wakat sing asigi while Zatharak labasu Kuki inpi Manipur na sangsilagriba total shutdown gi khongjangna kham thengna sokhalaba Imphal Dimapur lambi da ating basina maram oiduna pandun laikriba apunba gari chatruka humfuga mari rombu Manipur lengan Imphal yauna pusilakpa ngamdabadagi lamhang amasung lambi mapal da panduna yareklakiba gari chamaga homdraga ni thoidi Senapati district ki tunga mampham singdagi samai leiduna Dimapur rom da hankre hari total shutdown gi khongjang asi mangjong na highway asida satoksin tawriba miyam amasung posai putok pusin tawriba gari singda hanglamdana Kutak-tagi sangsilakibana Imphal tamna passenger puraga lakwa bus winger amadi atay gari sing yauna petrol diesel LPG air transport fuel amadi santhano polam sing purakiba gari sing Senapati district ki mau get lansilakrabasu district asigi wang malana Kangkokpi district lomda thoksilakpa ngamkide Senapati district ki mau get tagina tatubi amasung mayang khongna sing baphaw gi marka lariba highway gi matai da panduna larakibani amaromda yamna chawthoksaningai oiba paw ama hairgadi sahi billion 12.6 suraba Galaxy ama Livestream Ronaldo na discover tawraga Loktak protocluster haina mingthonkhre National Astronomical Observatory of Japan NAOJ da postdoctorate research ama oiba Manipur gi astrologist Dr. Ronaldo Livestream na lusingba timna Loktak paki structure ga manaba chahi million 12.6 surba anuba Galaxy ama discover tawraba matungda masibu Loktak paki minglawga Loktak cluster haina mingthonkhre hiram asigi matang nga sinungtil press club ta Manipur Astronomical Society MAS na sinduna pawgi mifum ang pangtugtuna pawmi singa unabada Dr. Ronaldo Livestream na hai sahi million 12.6 suraba Loktak ki structure manba anuba Galaxy ama thengnabadagi karigumba Loktak Park na kangsilaktuna mangkrabasu malim sida Manipur gi phira ama kanduna thamlamba pamadagi nauna discover tawba Galaxy asigi maming Loktak haiba mingsi tawduna Loktak protocluster haina mingthonbani haiki mahanga honorakliba thabak asi the Astrophysical Journal Literature kauba journal amada phongdorkhre hainasu pawdamki mahakna makhatana hai protocluster hasigi Galaxy cluster gi anganba stage adubuni masi astronomer singna City of Galaxies hairagasu khangnai researcher singna thenarbagi matun ina system asida Galaxy marina koisinduna ungsinaduna lairi cluster asigi masak asi Loktak pata tawdun lariba phumbi singa yamna manai Loktak pat haibsi Manipur gi masak takpaga yamna naknaba mari leinaba patni system asibo Loktak paki maming lawduna thonbana Manipur amasung universe ki marakta mari ama sakapa ngamle haiki amaromda Imphal da railway yoksilaklagani masida khongtek mitang bakya amasu yaroklagani amadi masina state ki pochai putok pusinda ena khudong chargani umja 2028 fawgi manungda Imphal da railway yaroklaba yai masina state sigi pochai putok pusin amadi
chatok chasin dasu yamna hena khudong sa lagani haina Chief Secretary Dr. Punit Kumar Goel na phongdokre wafum asi Manipur lenga ki Directorate of Trade Commerce and Industry na sinduna industrial corridor and plug and play infrastructure state readiness for global manufacturing and national and state single window system haiba thimda nomugi oiba workshop ma hotel Imphal gi sangai hall pangthokpada atho mitung oina saruk yaraduna mahakna phongdokibani thoromduga Manipur lenga ki Additional Secretary DCI and Transport Anurag Baspaina akanaba mitung amadi Trade Commerce and Industry gi Director Hana Kamaina thorom mapu oiki Dr. Punit Kumar makata na hakibada India gi Trade and Policy gi makada Southeast Asia gi gateway oriba Manipur si manufacturing logistic and trade hub ama ohelpagi potential lay makatarakpada singdadi law and order higok thokre kuki theory singna nongmai kapslapada matai mana amasung Masanapa Sanad Hinghau Hari. Purkul District Ilitan PS na konba, Saray Kongda Haukiba, February 3 ki numidangda, Yu Taksilaba, Tangkul Amasung Kuki Frup Anigi, New Karigi Marta Kana Janaba Torpadagi, Marik Pitaki Majawi or to Tasigi, Kunda Marigi Numidang Pung Mapalom Tarpadagi Horaga, Numit Asigi, Nongyai Matung Pauba, Mongkot, Chefu Amadi, Lengang, Sing Singi Mahum Singa, Frup Anigi. Kulai Pipa Masel Gimarta Nomai, Kapna Kramatunga, None District Su, Kuki Theorisina Konja Singtam Nomai Kapsilakibani. Singi district singdadi hawjiksu law and order gi phibam higo thokibra haibagi wangsing hangnarati none district ki thawdo asing asi ayupung tararom tarpata district asigi khopum police station dagi awanglom da kilometer tararom tamak lapnan laiba dipung turem lakta taba malfai amasung goitang duina jal khul ani gi markta thokibani thawdo asi matang da pause sina phangba reporting matung ina mafam asida laiba morok haba pham amata goitang duina jang dagi masagi sahi humpuga nithoirom suraba kagundai Riamai ko bamiyo amana maki loinabi dunglailu Riamai sahi angkaiga taruk amasung pasanupa gelatoi Riamai sahi kuntraga nithoi ga punna farm asida lakibani hairi makoi ahumna farm asi yosilakpada kuki miltian sina makoi tamna nomai kapslakibani hairi makha tarpada hawjik social media da yamna kanna viral oriba paw ama hairgadi Tamil Nadu da nupi macha ama gang rape tawraga hatpi khraba nupi macha amagi case ka mari lenana press meet asida police officer nupi amadi nupa kiana karimnabagi mong da yam sitna yes asibu phagi tahanbagi phibam ubu fangli haiba viral oraba video asibu uba miyam singna officer sing asibu kantem tarokli amadi social media da viral orpa sing adubu yenglaga nadugi chief minister Vijay na officer IPS officer ohumbu suspend tawkre haiba CM gi action asi Manipur dadi makadang onare haibi yai Amoromda, Imphal, Jiribam Lambigi, Afongba, Amadi Aronba, checkposting the Lupa Chonga, Pitaba, truck driver Singi, Mofumda, Detain Taguna, Tambi Hari. Scotland Amasung, Kojim Anigi Marta Tokiba, Embuski, Togok, Matundagi, Oki Inpi Manipuna total shutdown sa Tarpatagi Imphal, Dimapur Lambida, Garising, Satok Sintoba Yartaba. Haki Waham Natana, May 2023 dagi Hoguna, Gari Ayambana, National Highway number, Contractor Imphal, Jiribam Lambida Satoksin, Toroklingi, Jerekta, Highway Asigi, Jiribam District Headquarter, Railway Station Taba, Crossing, Nagakopi, Makru, Laimai, Efundai, Nungba, None, New Kaitel Manbina Singba Singa Laiba, State Force ki checkpost singna maram chadana pochei purpa truck singdagi lupa changwa laure gari gumba senfam asi pi jagana gari sing detain tawdu thamle haina truck drivers karana pongdong nargai checkpost sing asigi manungda New Kaitel Manbi post singdadi lupa chahum chamri lawi aduga lengang popi dana lupa lising ama phaw lawi haina wakalakli irang leitringi matamdadi checkpost singna maming tagi oina sel khardamak lorambani adubu hojikti lupa changwa pi jabadi chatpa yaroi haiduna detain tawba yar libasi mari leina balenga ki authority na yeng changbi haina appeal tarokli video si pagdamda so kilang kibawa sung apigani channel si bong sibidina share amadi subscribe ko bibi amo hanya itan thar pa kung amadi makatangyan di si batado ng